Chahi Nouriba Nupamacha amana Keithelda Yerum Yollambagi video Thagatluba Meeoi sumon Touduna Wari Sannaduna Wakhal Tahankhre Pau wasi ngasi nungthil Fajinkhiba Leipaki Maira pause dagi Leikhidraba Keithelda Chahi Nouriba Nupamacha ama Yerum Yollambagi video ama namlaga Thadokpinaba angang adu lana chatkhiba yaba khara yaubana video namliba Meeoi sumon Touduna Wari sanare angang adugi oina social welfare department na mateng tauna bohonari Haina Manipur Commission for Protected of Child Rights MCPCR ge chairperson Kaisam Pradip Kumar na Pangthokkadourii wafam ase ngasi nawa education na sinduna handa class 12 ki result haidorokpada mai pakraba internal displacing the care guidance counseling pibaga loinana felicitation Thouram Pangthokkada Pangthokkhiba nei thangmaiban gi thau ground da hangliba relief camp da Pangthokkhiba Thouram aduda handa council na loba 2024 gi 12 exam gi result lauthokpada thangmaiban gi relief camp asida sangjafam lauduna leirakhiba Churachandpur gi Torbung Bangla dagi mahiroi ahum parikya thakhe parikya thabaduda mahiroi anina first division da amadi mahiroi amana second division da pass taurakhi hai khe Kaisam Pradip Kumar na hai Meeoi amana Keithelda angang ama awaba tabadagi Yerum Yollambagi video namlaga social media da thadorokpa adu apabarom da khallaga tauramba yai adubu maduna angang adu da sokpa yaba khara yaubana video namlaga thagalakhiba Meeoi adu sumon Touduna kauraga Wakhal tahalaba matungda Macha tana Touduna ba Khankhre hai khe COTU na Sillaga Leikhidraba Kuki jo anigi Aroiba Thabak Thouram May 13 da Pangthokkadourii pawase Leipaki Maira pause dagi Leikhidraba nei Kangpokpi district ki Sadar Hills ki manungsa na leiba Filen Mall da Kuki jogi Leikhidraba Meeoi ane leingak na thiba khangdan leiringai cherak asida COTU na makhoi gi Aroiba Thabak Thouram lakliba May 13 da Pangthokkadourii ni Haina Tahankhre hiram asigi matang da COTU gi General Secretary Lanminlung singsit na phongdokkibada tha ama faraba fauba makhoi ani thiba khangdana leiriba se furup ani asi tokhai na tabagi thawong nei adubu Leikhidraba Meeoi ani asigi chanabi gi matungin na Aroiba mathau mangam pangthoktuna ikai khumnaba utpagi Thouram lakliba May 13 da pangthoknaba lepna re makhoi gi leirol chanbagi Thouram palladuna Sadar Hills da leiriba Kuki jo furup ki Meeoi singna Leikhidraba Meeoi ani asigi mafam da ikai khumnaba utlaga nei numit asida Kangpokpi district da leiba leinga ki loisang amade mari leinaba loisang sing ayuk pung 8 dagi nungthil pung 3 phauba thonglon ga nei laurakliba COTU gi khongthang asida Kuki jo furup ki Meeoi singna total shutdown asida mateng pangsin biyu hai khe viral video da Chennabani Haina police na Fajinkhiba Meetei Macha taret Thadokpinaba appeal Tourakli pawasi ngasi nungthil Fajinkhiba Leipaki Maira pause dagi Leikhidraba nei mamang sahi gi May 3 dagi Kuki singna Meetei singi mathakta satharagliba chahi helava lana sigi manungda Meetei singbu lana uhanaba thadorokhiba viral video amaga mari leinana security force na Fajinkhiba Meeoi taret athuba matamda thadokhanaba miyamgi oiba mifam ama ngarang Imphal East ke nungbrang da leiba thumkhong lairembi community hall da Pangthokkre nungbrang apunba maira paibi lumna lamda masigi tongan ba club organization kaya ga khusam naraga Pangthokkhiba mifam aduda wangang khiba singna viral video ga mari leinana Meeoi taret Fajinkhiba ga jail da namsinduna ngasi fauba thambabu akanba mawongda yaningdaba phongdokna khe mifam aduga mari leinana nungbrang apunba maira paibi lupki secretary sobitana haikhibada viral video aduga mari leinana security force na Fajinduna thamliba Meeoi taret adu mara leiba natte Kuki singna haurakhiba lana sida thamoi sokpadagi khoisaunaraba miyamgi ihaune India leingak amasung Manipur leingak na Meeoi taret asibu hanna yengbidana ngasi fauba jail da thamliba si yamna pende Meeoi taret asi imung manungna awaba nangliba kaya asi ubiraga athuba matamda makhoibu thadoknaba leingak na sinbi wai khe